ngasi phone ki batungan tungan bu manipuri si phung sing dagi maroi bi pau sing myam na thamjagi han mada SAPO gi volunteer sing na mau gi Miyoi amagi Car Mei thakhre Southern Angami People's Organization SAPO gi volunteer sing na Manipur gi mau khangluk gi Miyoi sing gi gari mai thabagi anirak suba thaudu oina hokiba January 13 gi numidang wairam mau gi Miyoi amagi alto car ma mai thadna mangankhre Pauge likhun sina phongdorok gi matung ina mauge Miyoi amana ma ki pikliba masaga loina alto car ama satlingaida SAPO gi volunteer sing Kohima district ki manung sanba Kazosa PS ki Kezo town da thangki victim sing aduna Kedima village Kohima gi aroiba village phawrago mau village ta lansina na bonaringaida thaudo du thokibin hari victim na phongdok gi matung ina mak amasu mak ki masa nu pawo makhoi gi alto car gi kumthana SAPO gi volunteer sing na demand tawki masum tungda atopa gari amada kahalaga mau amasu Nagaland gi border makhoi bathanamki tungda SAPO gi volunteer sing aduna alto car du mafam takthok ta jaga amada pukhraga lawu yadana mai thaduraki hari amarom de hiramasi gi matangda South Kohima gi makhada leiba Kejorsa police station FIR khre pau si iba matam phawbadri Nagaland police na sienaba Miyoi amata phawagi report laitri loinana SAPO gi volunteer sing adugi mathakta FIR register tawbul laitri hanisu pau sta phungdorakli atopa pau amadana contractor singi lupna khongjang sangsinkhre Manipur government as sako thoranga mari lena samga sakatpagi thabak ayam mapan gi farm amadi contractor singa pithokhibagi thawongbu yaning daba khongdok tunanga si all Manipur Hill and Plan Contractor Association gi thawmi singna khongjang sangsinkhre Imphal gi khuyathong leiba PWD gi office mamangna sangsin kiba khongjang adugi matangda AM HPCA gi makhara sema subcommittee amagi chairman KS Hais Rajen hai Manipur gi Sitmilon gi phibam sokchilakli ba sim mapan gi farm amadi contractor singda semga sakatpagi thabak pithokiba sina maruiba maramamani semga sakatpagi thabak ayamba mapan gi construction company amadi farm natragana contractor singda pithokhibadagi housing association gi thawmi ori bai khoigi makhata leiba engineer amadi sinmi sing makhul leble amadi lupa crore nu khujing waiba center mapan khondokre Masina maram oiden state ki sen food sale amata lehodri Manipur gi contractor sing na kumja English sing ama samapan ga maudraga mapan pangtokhiba manga suba national games ki thorom pangtok amadi games village sing sagat gi thabak tha torok ki manung loiki masigi mathakta atai project sing mai pakna lusin khiba miyamna khangna bangaktani state ki meeting da iramdam gi contractor sing na suga thabak quality yaude haina maral sirakpai adubu madudi government ki intervention funding pattern amadi atai maram kya gi matung ina lepani mapan gi construction company sing na thabak pai ba semga sakatpe gi project sing mau maril ta da amadi phibam sokpa kya lairi masigi khudam sangdam association pi bangamani hainam hakna makhata khi atopa pom assembly mikhal gi Tripura Central Force Company samri deploy tawgani Lakliba Tripura gi assembly mikhal fazana masum santi oina pangthok ngamnabagi damak punna Central Force Company samri deploy tawgani haina senior police official amana ngasi phongdokre punna member humfu leba Tripura gi assembly mikhal lakliba February 13 ta pangthokadabani amasum board masingna March anida thigadabani Assistant Inspector General of Police Law and Order Jyotisman Das Chaudhuri naiki lakliba mikhal asigi damak Central Armed Police Force CAPF sing state sida hanana thanglaba haure mahan haiki February ahan sayol dasu CAPF company sanirom Agartala ra thungaragani lakliba mikhal asigi mangoina miyam marakta thazaba hengat hanabagi damak makoina counter insurgency operations singi mathakta area domination patrolling amasum flag marching pangthokani haina magna phongdokhi Chaudhuri na haki lakliba mikhal asi fazana amasum santi oina pangthokpa ngamnabagi dama state sida puna Central Force Company samri deploy tawgani hairiba si state sigi masagi laizari ba security personnel sing amadi India Bangladesh ngamkai ngak seliba BSF jawan sigi mathaktani haiba wapam hangna thamki AIG na haki state sigi apunba polling station lisung ong sahung kungani pan gi manungda lisung amabu irang thokan ba amasung kungani pana ka hena irang thokan ba polling station sing ni haina masakang dokle hariba mafam sing aduda ahenba section thorang sing laukhalli haina mangna phongdokhi makoina gari check tawbugi akhanaba drive amasum sathaba hore haina phongdokladuna mangna haki haujik power gari lising taraga mathoi check tokre hauki besayol kharasida security force singna lupa crore 5.89 gi aini yadaba polam sing fagat hainasu phongdok laduna mahang haiki law enforcing agency sing the kusu khulai sing su fagat ki
Election Commission awang nongpoki state sida zero poll violence campaign hanana sathabau khrabni panba yabadi English ngani taragani pana pangtoki pa mamangi assembly mikal dana Tripura Central Force Company sahum deploy tawkhibani so hairi atopa pa omna record oina phau empty lag 107 hena lesinki service cut government service cut handaki kharif season manung support price scheme gi makhada lomi singdigi record oina phau metric ton lag 107 hena lesinki amadi masi English ngani kunga mathoi dagi kungani thoida metric ton lag maudragani pan lesinki baga yengna badani hani state government ki official singna ngasi phongdokre mayai thangba India gi rice bowl haina khangnari ba service cut lomi lag 23.42 dagi phau lesin ba lewak si ahan bi state oire haina su official singduna claim tawri State Public Relations Department ki official amana haki state sida tha ahum sumna satharakhiba minimum support price da phau laisin bagi drive ngarang loisele drive asigi manungda hauji phau da khwai digi yam oina 4 metric ton lag 107.52 lei laisin ki haina magna phongdokli magna haki phau laisin ki ba sigi damak laumi singda hauji phau da lupa crore 22 sing kungani thogi sumnagi kuntra ga thret pikre English ngani ga kunga mathoi dagi ne kungani thogi kharif marketing season state si the government na minimum support price the phau metric ton lakh maudragani palasin ki haina magna phongdokli certificate asi haukipa English ngani gi November amada Madhya Pradesh dagi thadolaga semkhibani state si the phau lesin bagi thaba asi cooperative society singi khuthang da pangthokani handaki season da lomi la kunga humdaga point ni fugani thoina minimum support price ta makoi gi phau yon ki haina phongdokna dun official dun haki mamangi season da lomi masing asi la kunga matuga point humdra ga tre roki phau khwai dagi yamna laisin ba da service kat na Punjab ki mathang da ani su da leibago loinana lomi masing khwai dagi yamna minimum support price ta phau yon badana state sina khwai dagi makok ta leide haina sumangna phongdokli tentang na to papa man India da di lai khuramba sing buhati Pakistan gi Peshawar leba police headquarter amagi manungda thamba masjid amada suicide bombing sathakhiba gi matang da wangang lodana Pakistan Defense Minister Khwaja asing haikibadi India da forward lai khurumba mi singbu lai khurum lingai da khate ki suicide lan atu da Miyoi samarum siduna kayana as opanangki National Assembly da landa adu gi matang da Defense Minister na phongdokhibadi India da natraga Israel da lai khurumba mi singbu lai khurum lingai da khat palekidi adubu masi Pakistan di tholeki Masjid ki Central Hall of Fokiba Pokai bagi thaudo yamna magyaning terrorism bu thengna ba punna khotna mina ba changi Pakistan hiramasugi matang da lebasi da terrorism ki thawong sing laukthop matam oide hain spouse na makata na pali aduma pu mod khena ba kya leiraba su punna magna asiguma thawong sigi mayokta khongjang sangsin ba chumgani haiken su paus da makata na phongdorakli amarom da genocide ki marida sairak pi gadawri Cambodia gi matam amada leiramba Khmer rules ki lusingba singi manungda mathanta hinghori ba lusingba amada genocide haibadi paktakna mihat pigi thawong sathakhibi damak sairak pi gadawre hairiba lusingba duma ki moral gi matang appeal tawraba su ayaba pi dabana Cambodian state prison amada mapunji su pathamna ba sairak pi khibani hairi adu hausi kuina di miam paw su matang se lusinjarage masu miam pun anoba update ngaminasi